Khutlai surrender tau haina tawhalaga arambai tengol yauramba miyoi kaya koitan tanaduna phabagi thabak chatharakliba asi khudakta lepkadabane arambai tengol gi phajin khiba thomi singsu condition amate yaudana khudakta thadokadabani haina uripok apunba lob amade uripok apunba nupi lupna lenga ke pukning chingsilakle uripok sorbon thingel public library hall da uripok apunba lob amade uripok apunba nupi lup ke thomi sing punna saruk yaduna pangthokhiba pawu mifam amada Uripok apunba luki publicity secretary Jingthang Nambamna hai Arambai Tengol ase Maitai lining yokhatnabagi damak semkhiba lup amane khulai paiduna lan tawnaba semkhiba lup nate adubu kumjar isingani kulhumdoi gi me ahumdage kuke narco terrorist singna Maitai gi mathakta chatharakip lan aduna isa ngakthok chanaba Arambai Tengol chongthorakibane Arambai Tengol na khutta khulai paikiba ase matang amadi tanjana yadabadagi paikibane khulai pai haijaragasu India amadi Manipur mayokta lan hokibadi leite subnatagi ifurup irecha seng kuki narco terrorist singe makhuttage kannanaba khulai paikibane masigi mayek larab khudam haibapu kumja lisingani kunmanga ge February kunda Manipur gi governor na ching amadi tam animakta lo kaina paiba khulai seng surrender taw nadrabade logi oiba chap chap action lokhatlagani haina order ama thorakhe order adu ikai khumnawa utuna Arambai Tengol na pairamba khuchu khulai pundamak Ahanba Manipur Rifles ground da surrender tawkhe Governor gi wafam da thajaba thamduna khulai pumnamak pithokhraba matung khul ngakpa yauramba Arambai Tengol gi tengoloi sing atamnana koitan tanaduna phaba punba FIR pansinba amade NIA da sinabagi thabak leptana chatharakle masimak yamna laibak thiba amani haina lawbe Arambai Tengol gi thomi sing mahausa gi punsida hanjilaktuna thabak suduna hingnaba honariba ngaktane Arambai Tengol militant nate terrorist nate matang matamna khulai pairupane Maram aduna makoi minungsigi midyeng de yenglaga paliba lengak asina General Amnesty Laothok-Kadabani haina mangna makha takhe makoi asi India government gi matak lan hobanate amasung Manipur government gi matak lan hobanate Arambai Tengol inga panene thokiba village volunteer naha sing asi masidi aingi akanba chaithengda makoi asi mayongnare aduna koina humble appeal tawjari madudi makoi bu minungsigi yengda chingsin birakanda rehabilitation tawbiba yai loksing bibi yai maduna tadana makoi bu criminal amagumna koitan tanadana hadana punduna torokpa haibisina hausi crisis asigi hena chawthurukdana langna phanaba ngangdaba fibam ama lakani haibisu haingai rete makoi naha singasi pambiduna hairiba India gi Brexit Bharat ki program asida youth driving force ne have inclusive oiba India gi youth singda Manipur gi nahasing maitai nahasing purkangu atai nahasing su yohon bong amnaba onebiu haidana paliba government of India honorable governor gi pung singsinjari paliba sarkar abadi governor na amadi India government na nuksibiduna eti isa singda masi dagi phagalaiba mifami pul tawbiba sing ado yaragadi tawbiranu isa singbu amuka hana makogi live sida kogi yamna chumna hinjana makogi lemawriba punsida yamna stable oiba punsi amada hingmangamnabagi damaktasu isa singbu Manipur government na amadi India government gi youth singda pibam thokpa khudong chaba singda pibiduna makogi sant kanu yamna inna tappa punsi ma ohenbinaba isa singbu singbiyo haina youth singbu singbiyo haina haijari